मियाम की खोलाव तादबगी मायोक्ता ngasi ahing nongyai numit nini general strike lauthokre Kokisu militant singna su agreement violate tawre haibagi report leire haikre Tarani Toy Suba Manipur Legislative Assembly bifam September ani dagi hauragani. Amasong tongan ba school singi mahayroi singamadi JFD students wing na rally chatkre. Kurumjari, Mami TV na sandok chaba prime time news seng biriba singbo Gitanjali SAIREM na taram nokchari pau sandok na pijari. Lamdam asida NRC update tawraba matung mikok thibagi thabak chathagadabani haiduna campaign for just and fair delimitation JFD na tongan ba khongjang kaya changsinduna lakhiba amadi census pangthokpa asi lamdam asigi oina boycott tawre haina lauthokrabasu lenga ki maikedagi census pangthoknabagi damak enumerators amadi supervisor gi training makhatana chatharakpa amadi miyamna taliba demand lenga na tasin usnadabagi mayokta JFD gi amadi masiga chaiminariba chinga masung tangpaki loop singa puna ngasi ahing nongyai pung tarani thoidagi hauraga Tang tara mapangi ahing nongyai phawa Manipur pumba general strike lauthokre general strike asida chinga masung tampaki miyoy khudingmakna saugat piyu haina JFD gi convener Jitrenda ningombana ngasi wangkhai da leiba Wal Clafta pangthokhiba paugi mifam amada phongdorakli magna makhatana hai numit nini chupna chathagadoriba general strike asigi manungda miyamna lenga ki thabak tawriba sing miyam gi mayukta mikok thinabagi damak enumerators amadi supervisor ki training chatharamba mafam singda changsinduna thingminnaduna lamdam asi da yalhomi bukannaba hotnaminasi JFD na Kauriba general strike asi Manipur miyambu wahange haiduna kaubanate tasin ushinadraba lengak asibu Manipur miyamna Parama tambina bagidamak general strike asiki khongjang asi sangsinaba wareb laukibani masigi matung lengakna makhatana mikok thibagi thabak asi leptaba tarabadi JFD amadi Manipur miyamna hena akanba hingsa yauba makhal kayagi khongjang sangsilagani haiki adumakpu hayeng JFD na kauriba general strike manung asida essential commodities analayeng debakarma amadi media person singi oinadi komthokani hairi amaromda paugi mifam asida saruk yakiba naga amadi maitai pangal gi tongan ba CSO singi luchingba singsu saruk yaduna Foothills Naga Coordinating Committee FNCC gi convener Akrina Hai hayeng JFD na kauriba general strike asi naga singnasu naga taba mafam singda mapungphana saugatkani karigumba JFD amadi lebak miyamna taliba NRC update tawdringai mikok thiba yaroi hairiba asida lengakna makhatana mikok thinaba honaraglabadi naga singsu JFD na changsilakpa khongjang khudingmakta saugatkani haiki loinana United Maitai Pangal Committee gi advisor Islam makakna phongdokhibada miyamna taliba demand asi Gimayukta lengakna ngasi fawba positive response amata piraktaba amadi miyam gimayukta lengak asina makhatana enumerators amadi supervisor gi training pangthoktuna mikok thinaba honaragliba asigi mayukta JFD na kauriba general strike asigi Maitai Pangal gi oinasu mapung phana saugatlagani amadi Maitai Pangal tariba mafam khudingmakta general strike asi miyamna mapung phana saugatpiyu haiki situation asida koi hana already koi boycott tawre haidana lauthokibani census boycott tawre haidana adugi matungda samselakpa khongjun mayam gi manungda hujuk leiriba sarkar gi government gi leiriba mogi machinery mayam sijinaraga tongan mabhom singda lona khogi census tawrana bokhona matumda enumerator amadi kano singbo supervisor bo training tobagi sathari masi khoi thingna bayam kanna khonari yamna laibuk thibadi aikhoigi
lamdam masida leiriba yellow manipuri sing masibu kannana bahonamo matamda asoba thogdang longmina si hairab fawada leibiriba lenga ki oriba pibsina karimata thawa sabidaba aduga ngasi tang tarak tret numida sidegi haukraba अखोगी सेंसस की सेल्फ एनुमरेशन होखिबसे मसिगी मायोक्ता हंजन हंजन हारेबा फावबदे याद्रबनिना अखोई ngasi tinbiriba अखोई तोंगान तोंगान बा माइकै क्यादगी लाकपिरिबा कम्युनिटी मयामगी लीडरसिंग अदुगा कैंपेन फॉर जस्ट एंड फेयर डिलिमिटेशन दा याव चनमिनरिबा टास्क फोर्स की माइकै क्यागी लीडरसिंग मयामसिंगना कुपना हंजन हंजन अखोई खनरबा मतुंगदा लेरिबा फिबम मसिदा ताना ताना ताद्रबा उन उद्रबा लेंगाक्सिगी मफमदा हौजिक अखोई नुबिननि सुपना अखोई जनरल स्ट्राइक तौरनी हाइदना अखोई मयामदा लाउथोक्सरी हाइरिबा जनरल स्ट्राइक से ngasi numit asigi midnight haibadi pung nongyai mathang lakudagina mathangi tangdo adudagina laiba tang 18 gi midnight forward local forward numinini general strike koi kokjabani asi kokjariba general strike si miyam wahan ge ni ko bunate manipur miyam gi pin bagi kholong mayam sukna akhoi de pressure pingmale budigi udaba khangdaba laiba mayam singse maside khangna nabagi damta lengak ta achobu bi bache theng mani maside karigumba लेंगाक्सिना अमुखना मसी फावबदा करिगुमदा कैम तासिनदाबा उसिनदाबा थोलगु तारगदी मसिदगी हेना साथीबा वायलेंट यावबा मयाम म चक्सलकनी आइबगी वाफमदु मियामदा थमजरी अदुगा नो एनआरसी नो सेंसस हाइबसिनी करिगनो हाइबा मतमसिदा एनआरसी तौद्रदी सेंसस तौबा यारोय हाइबा पोतसिदा असि तौहौद्रबा तारदी सेंसस तौद्रिङैदा एनआरसी तौहौद्रबा NRC bu against tawriba mi singse Manipur da illegal immigrants sing pa ma mi sing ni haina open out to yare aduna atuba matamda concerned authority state government OBI central government OBI public na praja na pa ma thabakta tawbuduna mayamgi nungsiba mayamgi apamba tawbudune hena government gi su afaba अमसोंग मणिपुर लेंगाक यावना पेस टॉक चथरिबा कुकी सु मिलिटेंट सिंगना सु एग्रीमेंट वायलेट तौरे हाइबगी रिपोर्ट लेरे करिगुंबा कुकी सु मिलिटेंट सिंगना ग्राउंड रूल गी वांगमदा थबक तौरकलबदी डिसिप्लिनरी एक्शन लौखटकनी हाइना मणिपुर लेंगाक की जॉइंट मॉनिटरिंग ग्रुप की चेयरमैन सु ओइरिबा कमिश्नर कम सेक्रेटरी होम एंड अशोक कुमार IAS ना कुकी सु मिलिटेंट सिंगी अम्ब्रेला बॉडी अमा ओइरिबा KNO अमसोंग UPF की चेयरमैन सेक्रेटरी दा इबा चेरोल थादुना खंगनख्रे स्टेट असिदा थोकलिबा कांगलुक की इरांग असिना इंडिया लेंगाक अमसोंग मणिपुर गवर्नमेंट यावना सु एग्रीमेंट साइन तौरिबा कुकी अमसोंग जोमी ग्रुप की कैडर सिंह वायलेंस की थौदोक असिदा चेनै हाइबगी रिपोर्ट लेरे लोइनना थौदोक सिंह असिगी मतांगदा मरी लेनबा इन्वेस्टिगेशन एजेंसी सिंगना थिजिनबगी थबक चथरी कुकी सु मिलिटेंट असिना करिगुंबा सुगी ग्राउंड रूल थुगाइदुना वायलेंस की थौदोक सिंगदा संगसिलकलबदी डिसिप्लिनरी एक्शन लौखटकनी करिगुंबा सु कैडर सिंगना ग्राउंड रूल वायलेट तौबा नत्रगा डिजिग्नेटेड कैम्प की वांगमदा खुलाई पाइदुना चथोक चसिन तौरक नत्रगा अनलॉफुल एक्टिविटीज सिंगदा चेनबा तारबदी लैबाग असिगी लैरिबा लोगी मखादा दिल तौगनी लोइनना असिगुंबा एक्टिविटीज सिंगदा चेनबा तारबदी मिलिटेंट ग्रुप अदुगी लुचिंगबा सिंग अदुना खंगना चत्तबा तारबदी गवर्नमेंट की माइकेदगी ग्रुप अदुगी मखादा अकनबा लौखट एक्शन लौखटकनी हाइना फोंदोरकली तरानीथोई सुबह मणिपुर लेजिस्लेटिव असेंबली की निपान सुबह मिफम सेप्टेम्बर 2 की अयुक पुंग 13 हौरगनी हाइना मणिपुर लेजिस्लेटिव असेंबली सेक्रेटरीट की थादोरकपा ऑर्डर अमना फोंदोरकली मिफम असी नुमित कयानी चथगदगी हाइबदी बिजनेस एडवाइजरी कमिटी की मिफम न लेपकनी NRC update तौदना सेंसस पांगथोकपा यारोय हाइदुना JFD स्टूडेंट्स विंगना चंगसिलकपा खोंजंगी सरुक अमा ओइना ngasi क्वाकैथल टिडिम ग्राउंड दगी हौरगा महैरोय कयाना खोंचत अमा चतख्रे लमदम असिगी तोंगान तोंगानबा स्कूल सिंगदा महै तमलिबा महैरोय सिंग अमदी JFD स्टूडेंट्स विंगी थौमी सिंगा खुसमनदना चतखिबा खोंचत अदु टिडिम ग्राउंड
Paringdagi Hauraga CM Banglo Tamna Jangsinaba Honaki, Adumakpu Kongjangloy Singna Kaisampa Traffic Point Yaurakpada Police ki Maikaidagi, Lambi Tatuna Atingba Tamlakpadagi Amuk Mamai Laiduna Tidim Ground Room da Halanki, Maru Oina Kongchat Aduda Saru Yakiba Mahairoi Singna, no NRC, no census Amadi, no IDP settlement, no census, Haibena Jumba Placard Sing. Sizinaki loinana akan bakolau kaya su lauki ngasigi mahairoi singi kongchat aduda marilenana JFD students wingi co-convener Lenin Jumlembam na hai lamdam asida NRC hana update tawdringai census pangthokpa yaroi haina JFD students wing na changsilakpa khongjangi manung chana tongan wa school da mahai tamliba mahairoi kayaga kusamnaduna ngasigi kongchat asi pangthokpani adumakpu JFD students wing amadi mahairoi singna ngarang Imphal East ki porongpa leiba Directorate of Census Operations Manipuri gi office mamangda changsin khiba yamna democratic oiba khongjang aduda DSP dirasna chatharakhiba thawong adu lamdam asigi leiriba mahairoi khunaida akanba mawongda kandem tawi loinana lamdam asida NRC update tawdriba fawba mahairoi singa khusamnaduna makhatana akanba kholawga loinana khongjang sangsinaba sem saduna leiri maramaduna manipurda atuba matamda NRC update tawduna census asi pangthoknaba honabiyu karigumba NRC update tawdrabadi lamdam asida census pangthokpa yaroi hainasu mahakna makhatana phungdoki India amadi Manipur lengakna lamdam asida nampu safuda mikok thinaba thaurang tawriba asi khudakta lepkadabani karigumba miyamna taliba demand lamdam asida NRC hana chana handuna mitop khandoklaba matung mikok thigadabani hairiba asige mayokta lengakna karigumba nampu safuda mikok thinaba honaraklabadi JF dina changsilakliba khongjang asida khwairamban ima kaithel nasu saugatpaga loinana hena akanba khongjang kaya changsinaba sem saba loire haina Khwairamban Nupi Kaithel Sinfam Amadi Saktam Kanban Luki General Secretary Tunguzam Rani na Fongdorakli ngasi Khwairamban Ima Kaithel gi apunba Kaithel Ima Singna Sinduna Khwairamban Kaithel da pangthokhiba wakat mifam adu kamari leinana Tunguzam Rani na makatana Fongdokhibada India amadi Manipur lengakna ngasidagi hauduna mikok thigani haina thaurang toriba asi lamdam asigi miyamna yaba ngamloi kumza Englisingani kunga humdoidagi haurakliba irang asina maram oiraga lamdam asigi miyamna awaba kaya mayokna badanatana miyoi kaya ama lanjanaduna IDP oina relief camp da leiri maramaduna lengakna IDP sing hana masa-masagi mayumda hanjil halaba matung amadi lamdam asida ain kaina sangsilakhiba mitop sing hana khandoktuna mikok thibagi thabak paikhatpiyo haina lamdam asigi miyamna khongjang jangsilabasu lenga ki maikaidagi tasin ushinadana mikok thibagi thabak paikhatnaba thaurang kaya leptana chatharakliba asi khudakta lepkadabani karigumba lenga ki maikaidagi ngami haiduna makhatana mikok thinaba khonaraklabadi khwairamban ima kaithelgi nupi singna lenga ki mayokta hena akanba makhal makha kayagi khongjang jangsinaba sem sabat loire haiki amaromda wakat mifam asida wangang loi oina saru yakiba campaign for just and fair delimitation JFD gi organization secretary Longjam Ratan Kumar na fongdokhibada RJFD amadi Manipur miyamna lamdam asida Englising amaga chamapan yangkai mathoida base year oiduna NRC update tawraba matung illegal immigrants amadi foreigners sing khandoklaba matung asengba Manipur amadi India gi asengba citizens sing mikok thibagi thabak chathabiyo haiduna lengakta taksinduna lakli adubu lengak na ngasi fawba miyamda matik chaba paukum amata piraktabadagi JFD amadi Manipur miyamna tongan ba khongjang kaya changsinduna lakli adubu ngasi fawba lengakna miyamna taliba demand asi tasinadana lairabanina JFD gi maikaidagi makhatana kari karamba khongjang sing changsingani haiba adu miyamda lauthoklagani haina phungdoki Jamrani, I Marman Pigeton from the Sakam Baluki, General Secretary in Lejabani. Masisi Koi, Farming Kitchen, Pigeton, Haidari Market, Mangagi, Papumba, the Faminasi Pondarity. I went in Pondarity, or Joji, Dagomem, the Segomena, away Chances of you up Mamasi, Hogani had a habit of Yaninda Ponto Poina, as he keep from the Punjabani, or when a penny hiding is here. Ojiche when Manipur say, as you can make war of Maha 2023 be third day Horopa, Lan Maramoraga, Mio Kayama, Mio, listening me Fu, Yankaki Mataka, Lanjena, the Nozicha, Mayama, Mem, the Jambea lady. Amaruina, when a
गवर्नमेंट की माइके दखैना हाइजनिंग से मिटोब हना खंतोब मतुंगदा सेंसस तौबियो मिकोक थिबियो हाइबनेबा मसी गवर्नमेंट सिंता ताबा लेतना ngasi बावबा सुले बेतना मोगी तफम थोकुदो तौगने हाइबन संजलई अदुना अखोइना मसी मायोक्ता अखोइ प्रजा मियांग या पामे मायोक्ता गवर्नमेंट मोइना ngami हाइदा थबक से सिंग संजलकनी मसीदा थोनिंगदबा थौदोक कया मा थोलकनी हाइबसे अखोइगी माइकेदि थमजगे मरो अदुना मरम ओइरगा मियांग या पामगी मायोक्ता थबक तौबियनो मियांगी दमकला फनबा तौबियो हाइबो वाफम से गवर्नमेंट की साइड थमजगी लोइना सेंसस तौदना एनआरसी तौदना मिकोक थिबसे कोइ सुगा यानिंग हाइफम हाइबा वाफम जिमगा थमजरी मणिपुर लेंगा की सोशल वेलफेयर डिपार्टमेंट अमदी एमएलए सनासम प्रेमचंद्रगा पुनः खुदसमनदुना मणिपुर ऑल एज पेंशन्स MOAP चीफ मिनिस्टर विडो पेंशन स्कीम CMWPS अमदी इमा नोंथांगलेमा याइफा तेंगबांग स्कीम की कार्ड सिंह बेनिफिशियरी मसा मसादा यंथोकपगी थौरम अमा कुंभी केंद्र की वांगू अहलुप मयाई लेकाई कम्युनिटी हॉल पांगथोखरे MLA ऑफिस कुंभी असेंबली कॉन्स्टिट्यूएंसीना मपुंग ओइना सिंदुना लमदुदा पुन्ना बेनिफिशियरी चामदा कुंभी असेंबली कॉन्स्टिट्यूएंसी की MLA सनासम प्रेम चंद्रना वांगू ग्राम पंचायत की मनुंगदा लेरिबा MOAP कार्ड CMWPS कार्ड अमदी इमा नोंथांगलेमा याइफा तेंगबांग स्कीम की कार्ड पाइबा यारबा मतिक चारबा बेनिफिशियरी मसा मसादा कार्ड सिंह खुसिनकी थौरमदुदा कुंभी असेंबली कॉन्स्टिट्यूएंसी की MLA सनासम प्रेमचंद्र MLA की लोइनबी सनासम इबेयाइमा वांगू ग्राम पंचायत की एडमिनिस्ट्रेटिव कमेटी की चेयरमैन A.K. सोजित अपर प्रधान एस मनीषना वार्ड मेंबर सिंह अमदी लमदम अदुदा मसक नाइबा मियोय कयासु सरुयाखी थौरमदुगा मरी लेनना MLA सनासम प्रेमचंद्रना फोंदोखिबदा अखोइना ngasi ngangnariba hunariba mayam asi luchingba oigani tholakliba singna machet khak udaba mapung oina uba ngamdabagini मियाम की लुचिंग ओइगनी हाइदुना थोलकपा सिंह असना केंद्र दा लैरिबा प्रजा मियाम सिंहबु आइगी मीगी हाइबा वाखलोंदा लैबा अदुना ngasi मीबु चैबा ngang अखोइ मसल अमगा हुनरिबनी हाइरदुना मणिपुर दा लैरिबा प्रजा मियाम असि अमता ओइना उबा ngamba अमदी केंद्र सिंहदा लैरिबा प्रजा मियाम पुमना मक्सु आइगी मागी हाइबा थिदना अपुनबगी वाखलोल अमदा लैबा चंगी ngasi असना प्रजा मियाम की दमक याइफा थौरांग कया पाइखतलिबा कयासी लमदम असिगी प्रजा सिंहदा काननबा याइफनबा थौरांग ngakतनी असिगुंबा थौरांग सिंह असि प्रजा दा हकथेंगनना काननबा ngamnaba honabani hairuduna ngasi fauba politics ki khenaba thamdana thokliba irang asigi manung sing assembly constituency asigi miyamna yaifa nabagini bu hairadi thidana amatoibagi wakhalonda thabak tawri makhatana shu hanba laitana praja miyam gi damak tawkhigani haiki Sagolban Mainolairak Imphal da leiba Manipur gi ariba art form sing maru oina Manipuri folk amasung classical dance singbu yokhatnaba miyamda promote taunaba amadi training pinabagi pandamda linkhat khiba amariba Kangleidoscopic Artists Association linkhat khibagi chahi taraga taruk mapung pharapagi mapok kumon ngasi wahengbam laikai Imphal da leiba Aryan Theatre Hall da pangthokre loinana association asina chahi gi oina Manipuri classical dance da yumphom oiraga puthokpa leichal haina mingthonba production su miyamda utkre Taraga taruk suba mapok kumon haudokpagi thorom aduda Bisnupur Higher Secondary School gi thabaktagi potharaba Principal Srimati Wahengbam Hemabati Debina athoiba mitung lent Aryan Theatre Imphal gi Vice President Haubam Manikumar Singhna thoramapu aduga Manipur State Kala Academy Award Ningthauzam Ajit Singhna akhanaba mitung len oina sarugyaki athoiba mitung len gi warol piraduna thabaktagi potharaba Principal Srimati Wahengbam Hemabati Debina ngasidi Manipur gi art amasung culture bu yokhatpa pamba miyoi kaya thoraktuna institution kaya linkhatuna lam asida khongda ba pamba kaya bu takpi tambiba training workshop kaya pangthoktuna tungda haurakliba
पिकलिबा आंगांसिंग यावना आर्टिस्ट कया पुथोकपा असि यामना फै थागतनिंगाइनि जगोय इसैबु पामजबा आंगांसिंग महै मसिंग तमनबा स्कूल चटपना मरम ओइबना इंस्टीट्यूशन कया लिंखतुना आंगांसिंगबु सुटिगुंबा अमदि नोंमाइजिंग नुमितकुंबदा क्लास तौदुना जगोय इसै तमजनबगी मखोयदा खुदोंग चाबा पिबिबा असिसु यामना फै अमदि आंगांसिंगनसु पिकलिंगैदगी कन्ना होनादुना माइ पाकपा मसक थोकपा आर्टिस्ट अममम ओइनबा होनागदबनी हाइबा वाफमसु थमखि थौरमगी सरुग अमा ओइना मोइरांगथेम मोरांगबा पुंग घनराज पेबम बासी अमसुंग मोइरांगथेम पियाइनु सैपी अहुमना गुरु बंदनागी थौरम पांगथोकी लोइनना एसोसिएशन असिना मणिपुरी क्लासिकल डांस ता युमफम ओइरगा चहीगी ओइना पुथोकपा लैचल प्रोडक्शन सु मियामदा उतकी प्रोडक्शन अदुदा नुपा आर्टिस्ट सिंग हिलारी थौचोम हेलियो चुंखाम जॉन कोंथौजम नोंगान वाहेंगबम सोबजित ओक्रम रोशन लेमपोपम लाइश्रम लुहेनबा सनशम उमर समजेत साबम थोइथोइ युमनाम बुंगो सना अदुगा नुपी आर्टिस्ट सिंग आरके तबरती आरके मेंदी सेंजम अनुपमा जेनेट पाउनम युमनाम प्रियादसनी निंगथौजम सिंथांगंबी चनु ओक्रम ओडेलिया देवी ngariyangbam silki चिंगाखम प्रणीति नोंथोनबम रेणुका देवी प्रिसिला सोलाम गोल्दिया निंगोंबम याम्बेम याइशना देवी खाइदम नेंशी रोसिका युमनाम अरुण्या युमनाम चिंखोंबी थौचोम ससेनका तोंब्रम पुखरमबम विक्टरी देवी कोरोंगानबी मैस्नाम खुंदोंबम बेलोरी युमनाम लाद्या देवी प्राणेश्वरी सापम पांगंबम बबिना देवी हरली सिया सलाम बेलिंदा युमनाम चिंखै चिरोम तिया सलाम चिंगलेंबी चिंगाखम याइचेनबी लैतानथेम समुराई लाटपम सिल्विया देवी चंचन सौग्राकपम लेम्बिशना सौग्राकपम विक्टोरिया थौचोमना चिंगबना सरुक याखी matang swai da break amtang lawjage dada ibe maki gano azab thammo sigi yumse next time tina checksin na laksilaga thamgrobani ne dada nang se juha habaga amta kidarbo asumna mayamna machal bo option lugum masigi yumasibu asoyangan kokadabagi next time tina ngap selli next TMT jor habading ngap tokna ba sem bani German technology sina bana concrete ka tokna tina ba matamda kapam amuk hena angle adli #TMT strength is in the quick break ki matung na mayam ba mukana taram nokchari thaudam kanbal lu linkhat khiba chahi taruk pharak pagi kumont
थौरम ngasi Thoubal District ki Thaudam maning leikaida leiba Thaudam Public Ground da pangthokre thauram aduda khangabo kendra gi MLA Okram Surja Kumar Singh na athoiba mithunglen social worker Thaudam Buvun Singh na thauram mapu social worker Laisangthem Tiken Singh Samurai Latpam Baleshwar Sharma amadi Laisangthem Santa Singh na akhanaba mithunglen oina saruyaki thauram adugi saruk ama oina bosem na lawkhiba chahi asigi class 10 gi parikya da mark wangna fangduna mai paglakhraba Thaudam da leiba Tomcha Leima High School gi Mahairoi Singda Manapi duna pungning thawatki loinana TKL na chahi khudingi piduna lakpa all age amadi middle age pension gi makhada chatharakpo oina khulasi gi chahi marifu helaba ahal kuntraga humdoi amadi miyai chalaba nupi Nifuga Taruk amasung nupa kuntraga marida pension sing yantoki athoiba mithunglen gi warol piraduna MLA Okram Surja Kumar Singh na hai Manipurda haujek thokliba irang asina maram oiraga lamdam asida amukta oikhidriba mawongda lambi thingbada natana mapandagi pochai pusilaktre Amazon Flipkart na chingba online shopping singi delivery chachaduna imung manung pujariba naharol kayagi hingbagi lambi mangsilakle asigumba fibam asida lamdam asigi miyamna khamthengna awaba mayuknare fibam asida thaudam kanbal lubna awa ana taraba imung manungda amadi ahal oiraba singi damakta achoba thaudang lorokpa asi yamna thagatningai ni lamdam asigi mafam sinba thungna panchayat amadi kendragi level da Miyam gi thabak tawriba miyoi singna asigumba thabak thawram sing asi mateng tawminasi haina miyamda appeal tawki Chali bachahi asigi hawkiba July tarik kuntraga mathoidagi hauduna Kwaktada leiriba Kwaktagi CSO singamadi imalup singna lamkapan Society gi mathakta makhal amatagi kwamana puthok pusin tawba yaroi haiduna athingba thamlingai chairakta ngarang Churachandpur dagi German Road haina khangnariba aronba lambi asida kwamana purakpagi pau phangbadagi Anul Bisnupur District Kwakta branch na Pabangamki Maramaduna Churachandpur dagi makhal amatagi kwamana puthok pusin tawba athingba thamle haina apunba nupi Luf Anul Bisnupur District Kwakta branch ke secretary Reziana Anul Kwakta branch na sinduna ngasi Kwakta da pangthokpa paugi mifam amada phongdorakli magna makata kibada Churachandpur dagi makhal amatagi kwamana puthok pusin tawba athingba thamliba asida karigumba athingba sigi mayukta kanagumba na thabak tawraklabadi maduda tholakpa apaphatagi daita khudingmak masa masana pujagadabani haiki Apunba Thaunawjam Sagai Trust ki Ahanba Foundation Day Imphal Tokis Imphal ngasi pangthokpaga loinana tungan-tunganba lamsingda saknaiba oiraglaba Sagaicha Singda Natki Lengyan Yanduna amadi citation piduna pungning thawatkhre tharamge saruk ama oina Department of Transfusion Medicine RIMS blood donation camp amasu pangthokre Imphal Tokis da pangthokpa tharamda Indian Lengaki ex-Union Ministers of State, Youth Affairs and Sport Padmasiri, Thaunawjam Chauba Singh, Lining Thau Charitable Hospital, Nambolgi, Managing Director, Dr. Thaunawjam Nabakeswar, Sagaygi Ahal Singh, Singzamai Laisangthem Lekaidagi Thaunawjam Tombi, Kaisamthong Longjam Lekaidagi Thaunawjam Jotinna, Athoiba Mithunglen Oina Sarugyaki, Tharamaduda Tongan-Tonganba Lam Singda Leiba, Puneda Pangthokpa Global Model India Amadi, English Singani Kungamari da Kuala Lumpur Malaysia da pangthokpa Mr. Tin International da medal ahum lawrakraba wangkai angom lekai dagi English Singani Kunga humdoi da Thaunawjam Gopesur amadi Padmani gi machanupa Yohenba amadi Manipur University na lawba Master of Library and Information Science ki exam English Singani Kunga tarukta gold medal lawrakrabi Pukhaudagi Nirmala Thaunawjam yauna Thaunawjam Sagai ki mithoi mihelaba miyoi singda Naki Lengyan Yanduna citation piduna taramna oktuna pungning thawatki wangangloi kayana su trust asina Thaunawjam Sagai da natana iramdamgi hawgalakliba mirolgi dama pangthokpa yaba thabak kaya paikhatnabagi matangda wangangki Department of Transfusion Medicine RIMS da pangthokpa voluntary blood donation gi thawramda Manipur gi tonganba mafam singda Khundariba Thaunawjam Sagai gi Sagaicha blood donor taraga tarukna lemna ikatki Thauramga mari lainana Padmasiri Thaunawjam Chawbana phongdokhibada Thaunawjam Sagai dagi hiram khudingda masak naiba miyoi sing thorakli Lengak londa yenglabasu MLA ani yauri larikta hairagasu gold medalist
मेडिकल की लमदसु जीनियस रिकॉर्ड चनबा याउरी मरम सिना सागैचा सिंगी मरक्तगी लाइरिक की फवा सेंथोक वाटपा अंगांग सिंग याउबा थेंगनरबदी ट्रस्टना मतेंग पांगबा याबा पांगसी लोइनना अतोपा सिंगदसु मतेंग पांगबा याबा पांगसी हाकी District Health Society Thawbalgi Miding Makada National Oral Health Program NOHP Thawbalna Sinduna Thawbal District ki akoibda lairiba school oja singi oiba nongmagi oiba Oral Health Training Program ama ngasi CHC Yairipo ki Conference Hall da pangthokre Haudokpagi Thawramda Chief Medical Officer Thawbal Dr. Krishna Chandra Luwang NOHP gi SNO su oiribi Deputy Director Dental Manipur Y Purnima DHS Thawbalgi DPO CH Basanta amadi CHC Yaripoki MO in charge su oiriba NOHP Thawbalgi District Nodal Officer Dr. L Robinson Singh na atoiba mitung sing oina saruyaki tongan ba school gi oza kontrana saruyaduna pangthokiba training program aduda CHC Yaripoki MO in charge Dr. L Robinson Singh na amadi MDH Senior Dental Surgeon Dr. L Josini na resource person oina saruyaki Thawramga mari lainana NOHP gi DNO Dr. L Robinson na phongdorakpada oral health asi karamna maintain tawgani maru oina oral gi laina layong sing asi karamna poklakpagi amasung karamna care lawgadagi haibadu school gi oza sing da ningthina khanganduna mahairoi sing asi oral healthy oina thamba ngamnaba pandamda akhannana oza sing gi oiba training asi pangthokpani haina phongdoki Aroibada maroiba pawmo hana pijari Miyam gi kholau tabadagi mayokta ngasi ahing nongyaidagi numit nini chupna general strike lauthokre Kukirsu militant singna su agreement violate tawre haibagi report laire haikre Tarani Toy Suba Manipur Legislative Assembly Mifam September Anidagi Hauragani. Amasung tongan ba school singi mahairoi singamadi JFD students wing na rally chatkre. Ngasigi oinadi Mami TV na sandok chaba prime time news loisinjare mideng tabiri ba simbu Gitanjali SAIREM na amukana khurumjari